Matamgi Manipuri Wari channel asibu tabiriba khwai pumnamakbu taramna okchari ngasi amu lawbirasi Eigi Thamoigi Ningaichaobi 13 suba tangka Helena phana thengla phawbada tumthaba yaramde handak chingsangna mangonda ulakkiba mong nganglakkiba wangang ningsing laga masa adu pangsaudu sauningba haibadu oiri mana kari tawrubagi mina adu yauna ngangla ino haibadudi ikhang khangdraga pangsaudu saurami wakhal aduda aphaba haibadu khandrabanina jengreida muktainarei khanba yaba khallaba matungda machinda usittana solai khabanasu sum taw lerabanina ai noina pangthokpa haiduni khangnidana hayengdagi toksinaduna loina sange aduga mathang thabak singa se paikhatke phattaba wakhal kaya khallaba matungda Helena su tumthakre mathangi numitni chingsang koldi tawrudri message amakhak tharami adubu deliver tawdre madudagi machinda solai kaido yarojano chingsang duty matam yoraduna masu phone adu adum hapsinduna tholai school hour loigadaba khara watlingaidagi Helena di school gi gate manakta gari khamduna jenglei bu tholakpa ngairami machindasu saurangna soli minai gi pungsisu sungchatle chathi khabasu somda gari manungda phamduna school hour loiduna jenglei bu tholakpa ngairami sum phamlambadagi khaba Helena gi gari khamliba aduda mitfam adu thamnuri adudagi ingak-ngakna sangtrik yengli yengna masindasu solai masina mu sida kedoriba khabagi gari adu school gate tagi khara hena chathokduna sorok wangmada khambani aduna school gate manakta nakna khamduna leiriba Helena gi gari adu uribani adubu Helena nadi khabubu uramdi tanja aduda jenglei gi wakalda leifam khangdraba jingsangsu jenglei gi phone off leiba aduda wahai amata su hairaktaba message macha amata su tharaktaba aduda leibi yaraktraduna kaidobo yarabano khanduna duty loirakpaga school suti thabaga mapa chanaduna school room da lai chingsangi gari adu khabagi mamang khara chakhatuna khamlaga gari dagi kumtharei dungda leiriba khabadi chingsang ubada nganglapna soli chingsang na trosibo masu adudagi di gari dagi kumtharaktuna chingsangi manakta changsilaklaga hairei chingsang anba natro chingsang su school gi gate ta yengduna leiramba adu maningdagi kaurakpa aduda phat on thoraktuna hairei mane khabasu nofet tawna hairei ai khangdrabo chingsang haifet khali aduga amu khabada yenglei adudagidi noktuna hairei hai khaba udaba kuire he khangdi khanglamde khangdradi kaino nangbu kaida chaluino sida lakpani nangdi aisu leirang amasum yengbala amijani honabiu khaba nokmi tawraga yengba haiduni thamoi kaigadaba misu yauri ponida tanja aduda school suti thaduna satra satri singsu thongnarai ngasaidagi gari manungda leiramba Helena su phatkum tharai chingsang su sum yenglambadagi Helena bu hek urure adudagidi wakhalda khalai kaino sina sidamu leiramsibo khabasu Helena na ukiba tare khanduna chingsang da gari su hairamdana prap chatkiduna masagi gari da kakhatuna phamkre Anjali su thorakpada chingsang na lepidu urei adudagi bus ta kakhattabi chanchat tawduna lai chingsang di Anjali la igadu ubi banate magi oiba wakhalama da leiri Anjali su yausilaktuna hairei kamcha kaidoba laino chingsang wakhalama da mangduna leirambadu Anjali na kaurakpa duda wakhalai adudagidi khangai hairei chingledi ai loba laibo khalure nangdi basta adu laktro hoju phaba tholaktrisibo lakte masi hairamduna chatpa hawi kaidano khoi bas ka kana ngairamani yare aiga hankrase hoi chingsangna bus driver aduda phajana hainaduna Anjali bu puduna lakle somdasu jenglei tholakpa ngairiba Helena do satra mayam mathang tholaktuna hanakraba phawbada jenglei di tholaktabaduda sauni machinda soli wana ngairaga laktraba kaino masi ngangse yam pharoidori aibu amo matam manghanbaniba masi haiduna
sauna gari aduda kakatuna mayumda oina hankre. Somdasu khaba jenglei laktrabanina upai leiti mayumda hankre. Jingsang gari adu jenglei hoigi leirakta thaujilei. Anjali sungakna. Kaino Khumancha? Ngarangsu phone off lei. Ngasi su school lakte. Kaidoragena amte yungu chonang. Ngamdre. Jingsang gari adu jenglei hoigi thongal mapa kitang watlingai da khami. Aduga mobile adu lakthokduna jenglei da call amuk tawduna yengi. Adubu off adum leirami. Khumancha, ai ngamoi ko. As amta changu. Aduidi aina haiba ma yagadra. Hoiba yagi. Promise to. Promise. Anjali harauna gari dagi kumthaduna jenglei gi mayumda changkhri. Tanja aduda Jingsangi mobile da Suhen Sanagi kolai. Call adu phat pai khali. Hello. Yumda leibro. Laite nang di leibro. Yobada ngari. Ado school room da la ami dubu kai lege. Ai su ko ge tawraga adum nang ngawdre. Nang chatkibana hali. Angang unagi da la ambari. Suhen Sana khangai hairi. Angang hairaga wari ama ningsinge. Kai wari? Atai nateda. Ngarang do Anjali ga jenglei ga do makhoi class ki nupa ani ga garden room da chatmina hoba. Masi haiduna mana urakpasing adudi iseng sengna adum tamlami. Jingsang wari adu tarubadagi masado pakhatpa khambanba sauningba pulap phaurari saurangna na hairi. Ngarang dagi phone cho off adum lei. Kaisu hena su khanjinganu. Moidi luna tinabani. Toina su canteen da pulap adum achapot ka chadana khotana tawani. Sum marup masin oibagi chatminaba su oiramba yaida. Hoi, oiramba yai. Ai hangi. Aisu ainu uhobdo madu khakta haibani. Adumakna makhoi mari leinaramgani haibani natiko. Chummi, Suhen Sana na hairibadu mahana tamliba paw adu henjinba wahaidi yauramdi. Hoi, leiramdaba su oisanu. Ado Sauri ni kaina angang daga ngang biganu ko jamna dum hayo. Hoi, pare. Adudi aisu thamage. Suhen Sana su phone thamkhrabada Jingsang matomta chaktek tawri. Khalu raga sausu sauningle. Nungsibasu khangen hengatle. Somda Anjali su jenglei ga wari sanari. Anjali na. Kaino nangna phone ga off thami haisina. Sum isa nuai tabaduda mamaga tume ngarangdo. Aduda thamkibadagi hangba kauri. Haujikti khara pharabo. Ado hanubado kaita lehorino. Gari manungda. Ngarangi warido aina Pinky hoida tamgano haibadudi nang tamra. Adubu kamai tamduino. Aisu bab taiko. Tamlasu kaisu kaibanati. Adubu ma nungai kiroina tawbani. Adu sumi. Tamlasu kona hayengwai matang charakan doina tamase. Hoi, aduna pare. Danja aduda Hemapati su chakap ani puduna changlaktuna hairi. Sese, bima, bubok na hekta lola bani. Masi haiduna, sangom cha aduna Anjali da pirami. Aduga, jenglei dana changang pirami. Jenglei, cha adu ubada sugatuna hairi. Pele, changang si ubada. Hemapati na. Nasaga sagat paduda sangom du nungai tena tawbani ne. Anjali na. Adune bubok, onthongna laukre masi nupise. Nangdi laudre he. Thibongna nangna lauraga aingonda lawi haibadi khat yaroi. Nangna nang aina ai. Kaino ngaurabo kaidagi choirolno. Somgi bemadi Facebook ado paijadrabanina amta khangjadrabanine tawrise. Is aibu Facebook paidre haiduna adumaina haibadi khat yaroi. Aina ai Facebook na Facebook. Akhang hayam saba angang ama leire. Over. Paktaba angang nupi ama leire. Over. Handakti Anjali du phak nokthorei. Hemapati su masu anigi mataw aduda noklaga hairi. Thida angaubi ani sidi. Anjali na. Bubo, cha obasu thakto abanina ai amuk chalugige. Hoi, phajana chalo. Jingdei ai thwe. Ado phone off thamganu ko. Ai thindoktre ko. Yare. Anaba nangnagane thindokpiranu. Jenglei ge Hemapati ga dunoi. Anjali su jenglei gi mayumdagi tholei. Aduga gari da fatkaratuna hairi. Ofangona hairamabani. Jingsang gari sukumlakti tarang amada mangduna lei. Paukum amata piraktaba aduda Anjali su jingsang da fat yengai.
Mangdaga layridu ubada ngakna Chingsangi masa nomduna hari. Kaidore kamcha mangliduna mo? Chingsang ikhang khangna. Ha, kaistodi. Masangam da layrame. Ha, kanabo. Chinglay natradi kana oidorige. Chingsang khumlaktre. Gari adu start tawduna thawba horakle. Gari thawna thawna hari. Bema, ngarang break ta kaidoba. Chingsang na hairei badu Anjali bab tadraduna ingak ngak na hairei. Kaidorage haise? Ningsingdrabo? Au, kana campus manungi garden da chatpa. Anjali khangning ningsinglai. Ma ngasai khaidi bab oisiludabani. Chingsang khonjela do amu kantak na hairei. Hairi se kanadano? Anjali du ikhang khangna. Chinglai ga iga aduga imanaba aniga. Chingsang mamit nama khuzinduna hairei. Kaidoba chaliba? Nate, kanano namanaba nido? Sum changubani. Pinky hoisu lakte aduna aikhoi mari khak oibani ngarangdi. Moi ani dudi bubokyu sopta lakpaduni. Chingsang khudak aduda Malcolmbu khangning ningsinglai. Ma wa makhadi taraktri. Anjali di makata na dum ngangli. Sum chamna chatpani. Aikhoi di luna tinabanina. Ado kamcha di kamai khanglino? Khanglini kaino? Anjali ngehak tumina lay. Adudagi di khangai amuk hairei. Sarsuyan sanana hairei natro? Hoi, aduga dorage. Wahay aduda Anjali di nyokfet ka tawduna. Madi ay nungsidabaga saraga ay senaraga layraboyre. Chingsang su ngakna. Kaino haise? Anjali su apan balayta. Magi apamba adu dongik ta hairei. Sarsuyan sanado aigi haina biro kamcha. Gari dagi kautharakari hauzik. Kamchabu aina haibiya ni hai kidaine. Chingsang kumlaktre. Magi gari thopam thokpa tuminna thawkre. Anjali su makhata na nganglaktre. Walang amata ngangladana gari adu mayum tamna thawrakli. Numidangi matamni Malcolm mamangda layriba chak adu chabagi mahut siktuna sanaraga layri. Mataw aduda mama mapa ani du yenglay. Adudagi mapa oiriba Nandana amuk hairei. Kaidore bungo? Malcolm kaisu tawdi haibagumna mangak adu hairei. Santi su machagi mataw adu ubada hairei. Ngarang su chaningdi haiduna chadi. Ngasai ayuk su chabu chadabi tawre. School nangdrena muk chati. Aduga haujik su chak chadaba makai siktana layisibu. Nati, ichabu nasaga nungai tabro. Kaisu tawdi ima? Nanda naitom pokchaba macha nupabu yengbada mathwai nungai taba khra layre haiba khanglami. Aduna tapna nungsina hairei. Kaidorage ichabo? Asengbadu babaga mamaga da hayo. Malcolm handakti mapi tarei. Santi su pakatna. Ichabo kaidorage? Malcolm handaksu kaisu tawdi haina mangak adu hairei. Nanda phamlambadagi hogatlaga machagi lengjungda pop thaduna hairei. Si babada hayo ichagi nungai taba singadu. Malcolm mapada walot pangamlamdi aduna hairei. Chinglaido atopa nupa makoi hai. Santi di ngakna. Kanano chinglai haibadi? Nandana nangna khangloi mama tumina layo. Masi haiduna machada muk onsinduna. Oh, ichana hairubada ma nupa koi haiduna yaraktriro. Warido phajana liro babada. Malcolm su mapana haibagi matung inna mana chinglai da nungsi phongba chinglai ni yaraktaba. Adudagi Pinky na mabu nungsiramba. Atay chinglai ga maga sanaba wari singado loina lirami. Santi di machaga mapuroi bagi wari aduda mamit ka lakthopa makai tari wadi nganglakti. Nanda machagi wari adu taraba matungda sora masangna hondoklaga hairei. Phare adu oirabadi Pinky do ina koirodana. Santi na kaino makoi baba na ngangli mayam dubo nachasi warakedi haidraga. Nang tumina layo mama. Kai mapani ge sidia. Nanda kumlaktre. Adugi mahutta machada onsinduna hairami. Bungo Pinky do ina koiro aduna pharani. Malcolm su tapna. Baba ai chinglai bu nungsiye. Hera nupi bu matom taro kaisu khalunu chasidi. Adugi mahutne Pinky haibidu ina nungsibiyu. Baba ai ngamdoi mandi. Nanda phagi ta thoktuna hairei. Hera chinglai ni yaraktre haiduna
Nangna adumaina haibadi khak yaroi. Jenglei na jenglei, nangna nang. Mathwai nungairamdaba Malcolm mapagi wahai aduda noglei. Santina. Nati, kainoba makhoigi babana khalisina. Angang asida lairik laisu pau kholodi haide. Nupi koyu haisibu karino. Sigi matangda khangdaba nangdi tuminna layu. Over. Handakti Malcolm hauna hekta nokthorei. Santisu machana nokpa adu uraga wa makha taraktre tuminna laikre. Maramdi ma bap tare. Magi mapuroi-bana tawribasing ado machagi nungaitabasing adu kharata oirabasu kaukthoknaba haiduna tawribani haiba khangli. Nandana. Mama, aikhoigi ichadi gyan tabani mathau masa khangbani ne. Ho adubudi aigi ichani dana. Hauraba amu nangi phagi do. Hera moiba khanabagadi pangau hobirakanu. Nanda makut kadulona duna. Ho lanjare, ai lanjare. Mapuroi bagi mataw aduda Santi du noglei Nanda sunui. Mama mapa oiriba ani dugi mataw adu uraga macha oiriba Malcolm su thawai tana nokjei. Khaba hipne hipna wakhalda khalami. Ngasi phawbada ai nupi angangda karan turan tawba mi dinati. Masi Helena masana su khanglibani. Adubu mana jengleibu masa khangalabani na. Jengleibu aigi oidabadi yade. Maramdi ai angangdugi mawong mataw singadu yam pamjarure. Numidangi pung 9 makai tarakpa adwaini Anjali lairik na mangda thamlaga phonda si drama kana yengli. Sum yenglambadagi WhatsApp da phatchangduna Suhen Sanada message ama tharami. Nangna ai nungsiraga nungsidaba sari kaigino. Madu hek thakibaga drama adu amu makha sathaduna yengkri. Suhen Sana novel ama paduna leirami. Adubu kai wakhaldagino khangdi. Novel paramlibadu leplaga magi mobile adu lauduna data on tawi. WhatsApp da Anjali gi message ama leiramidu changduna pai. Hairaiba wahai aduda nokpu nokningle. Adubu ma nokti reply oina phathali. Nang kaidi kaino ai sinangi kanano. Anjali su ikan kanadana minute amamuk leibaga phatladum halei. Dadani wati tawnu ai se ozani ko. Hoiba adu kaidorage. Lairik paruso haiba. Tali. Suhen Sana handakti message adu sin tawraga handri. Mobile adu amu nakanda thamkraga paramba novel adu makha chathai. Somda Anjali di Suhen Sanana sin tawraga reply halamdabi offline chatkiba aduda I kabada lori. Machindasu sauna soli. Namdana laini ba I. Nangonda namdana laini haisini. Pung mapan helakpa adwaida jengleisu phone adu off hanglami. Aduga jingsangda message ama khak tharami. Kamcha ai nari. Minute 5 rom leibaga jingsangi reply lai. Kayoina ngamdrino angang machapo. Phone oina tawro kamcha. Jingsangsu message adu ubaga khudakta call tawrami. Jenglei phatpai khalakduna khangkau kaurei. Kamcha jingsangsu nungsiba khonjel na khumlai. Hao. Ai nungsibra. Jingsang wahang aduda Suhen Sanana ngasai hairakibadu amuk ningsinglei. Adudagi tapna hairei. Wahang do aina hangadabani. Aidi nungsiye. Tasengna nungsibra natraga ai kibadagi nungsiba saribro. Kamcha kaidorage. Nang ngarang school gi garden da nupagu unai haine. Jingsangi wahi aduda jenglei ingak ngak na hairei. Kana haiba. Jingsang saurapna. Kana haiba haibu kaino. Unai unadi haibadu haitabro nangbo. Jenglei Malcolm ga maga wari sanaringaida mina uhauduna pau tamlibra. Natragana Anjali na tamlira haina khalai. Adubuma Anjali na tamlamgani haibadi thajaramdi. Jenglei na khumlaktaba aduda jingsangdi hena I kakre. Khonjel adu kantakna laurei. Nanadu tadro ai haise. Jenglei khalamba wakhalga pungchai chaiduna ikhang khangna bapmen tadana hairei. Unaye jingsang sauninglibadu phathanaba oina sora muktang sangna hondoklaga wa adu amaromda thaidoktuna tapna hairei. Kayoina ngamdrino nangbo favor tawriba kai kai jasalue. Jenglei kesina duna hairei. Aido school halaga irubada kuini ising sanarure. Adugane khangbra iruba loiraga haisang bai ama chasilure. Adudagi tawraiba. Mama hoina ringangdro.
Chenglei noki tauraga hairei. Mamaga bubokana kai charuina hangbada aina karim chadi haizile. Jingsang nungsina kaurei. Angang machau. Kai haige hanubo. Lam hengano, ngausinagano, nasuna hangano. Angang macha, amukka so haige. Nang lam hengano, ngausinagano, nahangano. Nang na nasanungaiti haibada ay leifong khangdi. Nanakta laktuna nangi seba tawninglai. Ithanungda nungsibi nangbu chet na konduna. Nausumi say saklaga ay na aigi angang machabu sumningi. Adubu matam adu watli. Nang angang oiri. Aduna nage hairabasu aigi nakta leiraga naw. Aduna trabadi nagano. Ay leifong khangdi. Yamna wai. Chenglei no fit tawzi. Jingsangi wahai sing aduda. Jingsang su makha tarei. Gyan tabra kamchana hairise. Tai. Hidak ti chabra. Chaye. Nabadi khara phatribo. Chenglei su kesina duna. Phare. Adu kamcha ai naba pharasu mama hoina ne ngasi do sangom cha pithakte changang hoina pithaiba. Jingsang no I Chenglei gi wahai aduda. Chenglei di saurap tawna. Kaigino noi do. Jingsang nokmi tawna. Nungsibaini. Adu kamcha ai nupa unne na kanana hairino. Jingsang kaisu nataba duda amuk saunginglai. Adubu tapthaduna hairei. Madui warido kona hairage. Yaroi hauzik hayo. Chenglei na hairisina icham chamna haibani. Adubu khamban chawba Jingsang nadi saurangna na hairei. Madu khanglaga nang kaidoge haibano. Nang nupa du yam pambro. Chenglei ingak ngakna. Kaino haiduna. Jingsang kari sukumlamdana koladu phatkak thali. Aduga soradu chawna holi. Masadu pangsawdu sawningba haibadu suori. Chenglei gi mataw aduda.